ꯃꯦꯗꯤꯕꯦꯜ ꯍꯤꯁꯇ꯭ꯔꯤ ꯍꯧꯔꯁꯤꯀꯣ ꯃꯦꯗꯤꯕꯦꯜ ꯍꯤꯁꯇ꯭ꯔꯤ ꯇꯧꯔꯁꯤ ꯌꯦꯡꯉꯣ ꯃꯦꯗꯤꯕꯦꯜ ꯍꯤꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯏꯟꯚꯦꯗꯔ ꯍꯥꯏꯇꯥꯔꯦ ꯏꯁꯂꯥꯃꯤꯛ ꯏꯟꯚꯦꯗꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤꯅꯦ ꯃꯨꯁꯂꯤꯝ ꯏꯟꯚꯦꯗꯔꯁꯤ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯇꯝꯗꯣꯏꯁꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯂꯥꯟ ꯇꯥꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯨꯠ ꯇꯧꯕ ꯂꯥꯛꯈꯤꯕ ꯃꯣꯍꯃꯠ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯦ ꯃꯨꯁꯂꯤꯝ ꯏꯟꯚꯦꯗꯔꯁꯦ ꯏꯁꯂꯥꯃꯤꯛ ꯏꯟꯚꯦꯗꯔꯁꯦ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝ ꯀꯧꯋꯦꯕ ꯃꯥꯁꯦ ꯀꯥꯏꯗꯩꯅꯣ ꯃꯇꯝꯗ ꯑꯔꯕꯇꯩꯅꯦꯕꯀꯣ ꯃꯥꯁꯦ ꯀꯔꯤꯕ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝ ꯀꯧꯏ ꯑꯔꯕ ꯏꯟꯚꯦꯗꯔꯅꯦꯕꯀꯣ ꯑꯗꯨꯅ ꯃꯥꯅ ꯔꯖꯥ ꯀꯩꯅꯣꯁꯦ ꯗꯔꯍꯤꯁꯦ ꯍꯥꯠꯂꯦꯕꯀꯣ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯤꯡꯊꯧ ꯀꯔꯝꯕ ꯅꯤꯡꯊꯧ ꯍꯥꯠꯈꯤꯕ ꯔꯖꯥ ꯗꯍꯤꯔꯁꯦ ꯀꯣ ꯑꯗꯨꯅ ꯄꯩꯈꯥꯗ ꯃꯅꯤꯄꯨꯔꯗ ꯁꯣꯔꯤ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯟꯚꯦꯠ ꯇꯧꯔꯛꯈꯤꯕ ꯃꯨꯁꯂꯤꯝ ꯏꯟꯚꯦꯗꯔꯗꯨ ꯀꯅꯥ ꯇꯥꯔꯗꯤ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝ ꯀꯣ ꯑꯗꯨꯅ ꯃꯥꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯦꯕ ꯖꯖꯤꯌꯥꯁꯤ ꯀꯩꯅꯣ ꯃꯇꯝꯗ ꯅꯟ ꯃꯨꯁꯂꯤꯝ ꯇꯦꯛꯁꯁꯦ ꯀꯅꯥꯅ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝꯅ ꯏꯟꯗꯤꯌꯥꯗ ꯏꯍꯥꯟ ꯍꯥꯟꯅꯒ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯦꯕ ꯀꯅꯥꯅ ꯍꯥꯏꯕ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝꯅ ꯅꯟ ꯃꯨꯁꯂꯤꯝ ꯇꯦꯛꯁꯁꯦ ꯀꯣ ꯃꯃꯤꯡ ꯀꯩ ꯀꯧꯕ ꯖꯖꯤꯌꯥ ꯀꯧꯋꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯔꯤꯁꯤ ꯃꯤꯗꯤꯕꯦꯜ ꯏꯟꯗꯤꯌꯥꯅꯤꯀꯣ ꯍꯤꯁꯇ꯭ꯔꯤꯒꯤ ꯃꯤꯗꯤꯕꯦꯜ ꯏꯟꯗꯤꯌꯥ ꯁꯤꯃ ꯂꯩꯔꯦ ꯃꯊꯪꯗ ꯃꯣꯍꯃꯠ ꯕꯤꯟ ꯀꯥꯖꯤꯝꯁꯦ ꯀꯩ ꯂꯩꯕꯥꯛꯇꯩꯅ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯔꯕꯇꯒꯤꯅꯤꯀꯣ ꯑꯔꯕ ꯏꯟꯚꯦꯗꯔ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯃꯨꯁꯂꯤꯝ ꯏꯟꯚꯦꯗꯔꯅꯦ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯨꯁꯂꯤꯝ ꯏꯟꯚꯦꯗꯔꯁꯤ ꯀꯔꯤ ꯀꯧꯋꯦ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯤꯕꯤ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯁꯦ ꯇꯔꯛꯇꯩꯅꯤ ꯇꯔꯛꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯗꯨꯒ ꯇꯔꯛꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯁꯦ ꯑꯗꯨꯒ ꯃꯨꯁꯂꯤꯝꯒꯤ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯏꯟꯚꯦꯗꯔ ꯇꯨꯔꯀꯤ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯏꯟꯚꯦꯗꯔ ꯍꯥꯏꯇꯥꯔꯗꯤ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤ ꯀꯣ ꯃꯍꯥꯛꯁꯦ ꯏꯟꯗꯤꯌꯥꯗ ꯀꯌꯥꯔꯛ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗ 17 times ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯑꯕ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯁꯦ ꯏꯟꯗꯤꯌꯥꯗ ꯀꯌꯥꯔꯛ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ 17 times ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯁꯦ ꯐꯥꯔꯁꯅꯦ 16ꯅꯦ ꯐꯥꯔꯁ ꯑꯦꯇꯦꯛꯅ 1001 ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ ꯐꯥꯔꯁꯅꯦ 16 17ꯅꯦ ꯃꯔꯨ ꯑꯣꯏꯌꯦꯕꯀꯣ ꯐꯥꯔꯁ ꯑꯦꯇꯦꯛꯅ ꯀꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤ 1001 ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯑꯕꯀꯣ ꯑꯗꯨꯗ ꯀꯩꯒꯤ ꯃꯇꯝꯗ ꯕꯦꯇꯜ ꯑꯣꯐ ꯄꯦꯁꯋꯥꯔꯗꯀꯣ ꯕꯦꯇꯜ ꯑꯣꯐ ꯄꯦꯁꯋꯥꯔꯁꯦ ꯑꯍꯥꯟꯕ ꯑꯦꯇꯦꯛꯅꯦꯕ ꯀꯅꯥꯒꯤ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯤꯕꯤꯒꯤ ꯑꯗꯨꯒ ꯇꯔꯥꯇꯔꯨꯛ ꯁꯨꯕ ꯑꯦꯇꯦꯛꯅ ꯀꯔꯝ ꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯡꯉꯣ ꯐꯥꯔꯁ ꯑꯦꯇꯦꯛꯁꯤ ꯕꯦꯇꯜ ꯑꯣꯐ ꯄꯦꯁꯋꯥꯔꯁꯤꯗ ꯀꯤꯡ ꯖꯥꯏꯄꯥꯜꯒ ꯃꯥꯒ ꯂꯥꯟ ꯁꯣꯛꯅꯈꯤꯕꯅꯦꯕꯀꯣ ꯀꯅꯥꯒ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯁꯤ ꯀꯅꯥꯒ ꯀꯤꯡ ꯖꯥꯏꯄꯥꯜꯒ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦꯕ ꯂꯥꯟ ꯁꯣꯛꯅꯕꯅꯦꯕꯀꯣ 1001 ADꯗ ꯑꯗꯨꯒ ꯇꯔꯥꯇꯔꯨꯛ ꯁꯨꯕ ꯑꯦꯇꯦꯛꯇꯅ ꯀꯥꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯣꯝꯅꯥꯊ ꯇꯦꯝꯄꯜꯗꯤ ꯀꯥꯏ ꯂꯩ ꯒꯨꯖꯔꯥꯠꯇ ꯀꯔꯝ ꯀꯥꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ 1025 ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯦꯕꯀꯣ 16 ꯁꯨꯕ ꯑꯦꯇꯦꯛꯁꯤꯅ ꯑꯗꯨꯒ ꯇꯔꯦꯠ ꯁꯨꯕ ꯑꯦꯇꯦꯛꯁꯤꯅ 1027 ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯦꯕꯀꯣ 33 ꯁꯨꯕꯁꯤꯅ ꯑꯔꯣꯏꯕ ꯑꯦꯇꯦꯛꯅꯤ 33 ꯁꯨꯕ ꯑꯦꯇꯦꯛꯁꯤꯅ 1027 ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯦ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯅ ꯀꯣ ꯑꯗꯣ ꯃꯥꯁꯤ ꯀꯅꯥꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯌꯥꯝꯅ ꯐꯥꯎꯕ ꯆꯣꯂꯥꯒꯤ ꯅꯤꯡꯊꯧ ꯑꯃ ꯂꯩ ꯔꯥꯖꯦꯟꯗ꯭ꯔ ꯆꯣꯂꯥ ꯋꯥꯟ ꯀꯣ ꯔꯥꯖꯦꯟꯗ꯭ꯔ ꯆꯣꯂꯥ ꯋꯥꯟ ꯍꯥꯏꯕ ꯅꯤꯡꯊꯧꯗꯣ ꯐꯥꯎꯕ ꯅꯤꯡꯊꯧꯗꯨꯒꯤ ꯆꯣꯂꯥꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤꯅꯤ ꯀꯅꯥꯕꯨ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯁꯦ ꯀꯣ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯁꯦ ꯔꯥꯖꯦꯟꯗ꯭ꯔ ꯆꯣꯂꯥ ꯋꯥꯟ ꯍꯥꯏꯕ ꯑꯐꯥꯎꯕ ꯅꯤꯡꯊꯧꯗꯨꯒꯤ ꯀꯟꯇꯦꯝꯄꯣꯔꯔꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯇꯝꯗ ꯍꯤꯡꯃꯤꯟꯅꯔꯝꯕ ꯃꯤꯁꯛꯇꯣ ꯀꯟꯇꯦꯝꯄꯣꯔꯔꯤ ꯀꯧꯋꯦꯕꯀꯣ ꯌꯥꯔꯅꯤꯀꯣ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤ ꯁꯦꯀꯦꯟ ꯏꯟꯚꯦꯗꯔꯅꯤ ꯃꯨꯁꯂꯤꯝꯒꯤ ꯑꯗꯨꯒ ꯇꯨꯔꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯏꯟꯚꯦꯗꯔꯅꯦꯕꯀꯣ ꯑꯗꯨꯒ 13 ꯁꯨꯕ ADꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯁꯤꯗ ꯕꯦꯇꯜ ꯑꯣꯐ ꯋꯥꯔꯍꯤꯟ ꯀꯣ ꯁꯤꯗ ꯕꯦꯇꯜ ꯑꯣꯐ ꯋꯥꯔꯍꯤꯟ ꯀꯧꯋꯦꯕ ꯁꯤꯕꯨ ꯌꯥꯏꯀꯣ ꯅꯨꯡꯉꯥꯏꯔꯤꯕ ꯃꯌꯥꯝ ꯔꯤꯚꯤꯖꯟ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯅꯤꯗ ꯄꯥꯎ ꯑꯩꯈꯣꯏꯁꯨ ꯕꯔꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯣ ꯕꯔꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯄꯣꯂꯤꯇꯤ ꯂꯣꯏ ꯅꯨꯡꯉꯥꯏꯕꯅꯤ ꯔꯤꯚꯤꯖꯟꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ ꯃꯊꯪꯗ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯣꯍꯃꯠ ꯑꯣꯐ ꯒꯖꯅꯕꯤꯁꯤ ꯑꯁꯤꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯐꯥꯎꯕ ꯈꯔ ꯂꯩꯌꯦꯕ ꯑꯍꯥꯟꯕꯒꯤ ꯁꯍꯥ ꯅꯥꯃꯥ
ꯁꯥꯍꯅꯥꯃꯥꯁꯤ ꯀꯅꯥꯅ ꯏꯔꯝꯕꯅꯣꯗꯤ ꯐꯤꯔꯗꯥꯎꯁꯤꯅ ꯏꯔꯝꯕꯅꯦꯕꯀꯣ ꯂꯥꯏꯔꯤꯛꯇ ꯀꯔꯤꯕ ꯁꯥꯍꯅꯥꯃꯥ ꯍꯥꯏꯕꯁꯤ ꯀꯅꯥꯅ ꯏꯔꯝꯕꯅꯦꯕ ꯐꯤꯔꯗꯥꯎꯁꯤꯅ ꯑꯗꯨꯒ ꯀꯤꯇꯥꯕ ꯎꯜ ꯍꯤꯟ ꯅꯠꯇ꯭ꯔꯒ ꯇꯦꯌꯥꯀꯤꯠ ꯏ ꯍꯤꯟꯁꯨ ꯀꯧꯕꯁꯤꯅ ꯀꯅꯥꯅ ꯏꯔꯝꯕꯅ ꯇꯥꯔꯗꯤ ꯑꯜꯕꯤꯔꯨꯅꯤꯅ ꯀꯣ ꯑꯜꯕꯤꯔꯨꯅꯤꯅ ꯏꯔꯝꯕꯅꯦꯕ ꯁꯥꯍꯅꯥꯃꯥꯅ ꯀꯅꯥꯅ ꯏꯔꯝꯕ ꯐꯤꯔꯗꯥꯎꯁꯤꯅ ꯑꯗꯨꯒ ꯇꯍꯤꯀꯤꯠ ꯑꯥꯏ ꯍꯤ ꯏꯟ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅ ꯏꯔꯝꯕ ꯃꯇꯝꯗ ꯑꯜꯕꯤꯔꯨꯅꯤꯅ ꯏꯔꯝꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯨꯍꯝꯃꯗ ꯑꯣꯐ ꯒꯖꯅꯤꯕꯤꯒꯤ ꯃꯇꯨꯡꯗ ꯊꯔꯠ ꯃꯨꯁꯂꯤꯝ ꯏꯟꯚꯦꯖꯟꯁꯤ ꯀꯅꯥꯅ ꯇꯧꯔꯤ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯀꯔꯤꯕ ꯃꯨꯍꯝꯃꯗ ꯒꯣꯔꯤꯁꯤꯅ ꯊꯔꯠ ꯃꯨꯁꯂꯤꯝ ꯏꯟꯚꯦꯖꯟ ꯃꯨꯍꯝꯃꯗ ꯑꯣꯐ ꯒꯖꯅꯕꯤꯕꯨ ꯂꯣꯏꯈ꯭ꯔꯦ ꯑꯍꯥꯟꯕꯗꯨꯅ ꯃꯨꯍꯝꯃꯗ ꯀꯥꯖꯤꯝ ꯃꯊꯪꯗ ꯃꯨꯍꯝꯃꯗ ꯑꯣꯐ ꯒꯖꯅꯕꯤ ꯃꯊꯪꯗ ꯃꯨꯍꯝꯃꯗ ꯒꯣꯔꯤꯁꯤꯅ ꯊꯔꯠ ꯏꯁꯂꯥꯃꯤꯛ ꯏꯟꯚꯦꯗꯔ ꯑꯍꯨꯝꯁꯨꯕ ꯏꯁꯂꯥꯃꯤꯛ ꯏꯟꯚꯦꯗꯔꯅ ꯍꯥꯏꯇꯥꯔꯦ ꯃꯨꯍꯝꯃꯗ ꯀꯅꯥꯁꯦ ꯒꯣꯔꯤꯁꯦ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤꯕ ꯑꯍꯨꯝꯁꯨꯕ ꯏꯁꯂꯥꯃꯤꯛ ꯏꯟꯚꯦꯗꯔꯅꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯁꯣꯛꯅꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯁꯦ ꯐꯥꯔꯁ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟ ꯀꯧꯏ ꯀꯔꯤ ꯀꯧꯋꯦꯕ ꯐꯥꯔꯁ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟ ꯃꯍꯥꯛꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯁꯦ 1175 AD-ꯗꯅꯦꯕ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯁꯤ ꯀꯔꯝ ꯀꯥꯟꯗꯅꯦꯕ 1175 AD-ꯗꯅꯦꯕ ꯀꯣ ꯑꯗꯨꯅ 1178 AD-ꯗ ꯃꯥꯅ ꯑꯃꯨꯛ ꯒꯨꯖꯔꯥꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯀꯣ 75ꯁꯤꯅ ꯃꯨꯜꯇꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨꯒ 1178ꯇꯅ ꯒꯨꯖꯔꯥꯠꯇ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯁꯤꯗ ꯃꯨꯍꯝꯃꯗ ꯒꯣꯔꯤꯕꯨ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯊꯤꯕ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯀꯣ ꯗꯤꯐꯤꯠ ꯇꯧꯈꯤꯕ ꯀꯔꯤ ꯀꯧꯋꯦ ꯅꯨꯄꯤꯗꯣ ꯌꯥꯝꯅꯁꯨ ꯍꯪꯉꯤ ꯅꯥꯏꯀꯤ ꯗꯦꯕꯤ ꯀꯧꯋꯦꯕꯀꯣ ꯀꯔꯤ ꯀꯧꯋꯦꯕ ꯅꯥꯏꯀꯤ ꯗꯦꯕꯤ ꯀꯧꯋꯦꯕ ꯌꯥꯔꯦꯀꯣ ꯅꯥꯏꯀꯤ ꯗꯦꯕꯤ ꯀꯧꯏ ꯀꯅꯥꯕꯨ ꯃꯨꯍꯝꯃꯗ ꯒꯣꯔꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤꯗꯣ ꯀꯔꯤ ꯀꯧꯋꯦꯕ ꯅꯥꯏꯀꯤ ꯗꯦꯕꯤ ꯀꯧꯋꯦ ꯃꯊꯪꯗ ꯁꯤꯐꯥꯎ ꯂꯩꯔꯦ ꯑꯗꯨꯗꯩ ꯀꯩꯗꯧꯔꯦ ꯐꯥꯔꯁ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟꯁꯤ ꯀꯅꯥ ꯀꯅꯥ ꯁꯣꯛꯅꯕꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯨꯍꯝꯃꯗ ꯒꯣꯔꯤ ꯑꯃꯁꯨꯡ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟ ꯀꯣ 1181 ꯁ꯭ꯋꯥꯏꯗ ꯗꯦꯜꯂꯤꯁꯦ ꯀꯅꯥꯅ ꯄꯥꯏꯔꯝꯃꯦ ꯇꯥꯔꯗꯤ ꯆꯧꯍꯥꯟ ꯁꯥꯒꯩꯅ ꯄꯥꯏꯔꯝꯃꯦꯕꯀꯣ 1191 ꯑꯗꯨꯒ ꯁꯦꯀꯦꯟ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟꯁꯤꯅ 1192 ꯑꯗꯨꯋꯥꯏꯗꯅꯦꯕ ꯂꯥꯟ ꯁꯣꯛꯅꯔꯤꯁꯦ ꯃꯨꯍꯝꯃꯗ ꯒꯣꯔꯤꯒ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯒ ꯆꯧꯍꯥꯟ ꯁꯥꯒꯩꯅ ꯄꯥꯏꯔꯝꯃꯦꯕ ꯗꯦꯜꯂꯤꯁꯦ 1191-92 ꯁ꯭ꯋꯥꯏꯗ ꯆꯧꯍꯥꯟ ꯀꯣ ꯑꯗꯣ 1191ꯗ ꯐꯥꯔꯁ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯒ ꯒꯣꯔꯤꯒ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯊ꯭ꯔꯤꯁꯨ ꯀꯧꯏ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯁꯦ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯊ꯭ꯔꯤꯅ ꯒꯣꯔꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯒ ꯁꯦꯀꯦꯟ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟꯗꯅ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯆꯧꯍꯥꯟ ꯁꯥꯒꯩꯁꯤꯅ ꯄꯥꯏꯕ ꯃꯇꯝꯁꯤ ꯃꯃꯥꯡꯁꯤꯗ ꯇꯣꯃꯥꯔꯥ ꯁꯥꯒꯩꯅ ꯗꯤꯜꯂꯤꯁꯦ ꯄꯥꯏꯔꯝꯃꯦꯕꯀꯣ ꯆꯧꯍꯥꯟꯅ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯀꯅꯥꯅ ꯑꯃꯨꯛ ꯄꯥꯏꯔꯝꯃꯦꯕ ꯇꯣꯃꯥꯔꯥ ꯁꯥꯒꯩꯅ ꯗꯤꯜꯂꯤꯁꯦ ꯀꯩꯗꯧꯔꯕ ꯃꯇꯝꯗ ꯄꯥꯏꯔꯝꯃꯦꯕ ꯑꯗꯨꯒ 1194ꯗ ꯕꯦꯇꯜ ꯑꯣꯐ ꯆꯥꯟꯗꯤꯋꯥꯔꯅꯦꯕ ꯑꯁꯤꯗ ꯑꯃꯨꯛ ꯒꯣꯔꯤꯅ ꯗꯤꯐꯤꯠ ꯖꯥꯏꯆꯥꯟ ꯅꯤꯡꯊꯧ ꯖꯥꯏꯆꯥꯟꯁꯤ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯀꯣ ꯕꯦꯇꯜ ꯑꯣꯐ ꯆꯥꯟꯗꯤꯋꯥꯔꯗ 1194ꯗ ꯂꯥꯟ ꯁꯣꯛꯅꯈꯤꯕꯀꯣ ꯁꯤꯗ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯗꯤꯐꯤꯠ ꯇꯧꯈꯤꯕ ꯖꯥꯏꯆꯥꯟꯁꯦ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯀꯅꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯀꯤꯡ ꯖꯥꯏꯆꯥꯟꯁꯦ ꯕꯦꯇꯜ ꯑꯣꯐ ꯆꯥꯟꯗꯦꯋꯥꯔꯗꯀꯣ ꯀꯔꯤ ꯕꯦꯇꯜ ꯑꯣꯐ ꯆꯥꯟꯗꯦꯋꯥꯔꯗ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯁꯤꯕꯨ ꯀꯣꯛ ꯉꯥꯎꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯃꯊꯪꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯀꯩꯗꯧꯕ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯆꯧꯍꯥꯟꯒꯤ ꯃꯔꯝꯗ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯔꯥꯁꯣ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯑꯃ ꯏꯔꯝꯃꯤ ꯀꯅꯥꯅ ꯆꯟꯗ꯭ꯔ ꯕꯔꯗꯥꯏꯅꯀꯣ ꯀꯔꯤ ꯍꯥꯏꯕ ꯆꯟꯗ꯭ꯔ ꯕꯔꯗꯥꯏꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯗ ꯀꯔꯤ ꯍꯥꯏ ꯃꯇꯝꯗ ꯖꯥꯏꯆꯥꯟꯅ ꯃꯨꯍꯝꯃꯗ ꯒꯣꯔꯤꯕꯨ ꯀꯧꯈꯤꯕꯅꯦꯕꯀꯣ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇꯗ ꯍꯥꯏꯔꯤꯕ ꯖꯥꯏꯆꯥꯟꯁꯤꯕꯨ ꯃꯨꯍꯝꯃꯗ ꯒꯣꯔꯤꯅ ꯑꯃꯨꯛ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯅꯦꯕ ꯀꯔꯤꯗ ꯏꯔꯝꯃꯦꯕ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯔꯥꯁꯣ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯗ ꯀꯅꯥꯅ ꯏꯕ ꯆꯟꯗ꯭ꯔ ꯕꯔꯗꯥꯏꯅꯀꯣ ꯃꯕꯨꯛ ꯐꯠꯇ꯭ꯔꯗꯤ ꯅꯪꯕꯨꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯁꯤꯕꯨ ꯀꯔꯤ ꯀꯧꯋꯦꯕ ꯑꯁꯤꯕꯨ ꯂꯩꯔꯦ ꯐꯥꯔꯁ ꯕꯦꯇꯜ ꯑꯣꯐ ꯇꯦꯔꯦꯟ ꯃꯊꯪꯗ ꯑꯩꯈꯣꯏ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠ ꯂꯥꯛꯑꯅꯤ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠꯁꯦ ꯀꯃꯥꯏꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯗꯦꯜꯂꯤ ꯁꯨꯜꯇꯥꯅꯦꯠꯁꯦ ꯑꯍꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯤꯕ ꯗꯥꯏꯅꯥꯁꯇꯤꯁꯦ ꯁ꯭ꯂꯦꯞ ꯗꯥꯏꯅꯥꯁꯇꯤ ꯀꯧꯋꯦꯕꯀꯣ ꯁ꯭ꯂꯦꯞ ꯗꯥꯏꯅꯥꯁꯇꯤꯁꯦ ꯑꯁꯤꯗ
ꯃꯔꯤ ꯂꯩꯔꯝꯃꯦꯕ ꯌꯥꯜꯗꯣꯁ ꯀꯨꯕꯔꯇꯨꯔꯥꯔ ꯑꯗꯩ ꯕꯛꯇꯤꯌꯥꯔ ꯈꯤꯜꯖꯤ ꯍꯥꯏꯕ ꯑꯃꯅꯦ ꯃꯊꯪꯗ ꯀꯩ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯌꯥꯜꯗꯣꯁ ꯀꯨꯕꯥꯔꯗꯨꯟ ꯕꯛꯇꯤꯌꯥꯔ ꯈꯤꯜꯖꯤ